Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur yauna lebaki mafam pumnamakta 12 suba National Voters Day pangthokli Rajya ki Chief Electoral Officer PK Singh na hairi Manipur asi sada chama epic coverage tawba rajya singi manungda ama oire Manipur da ngasi langi lairenbi imoinu irat thawni gi thoram pangthoknari Pradhan Mantri na hairi गणतंत्र दिवस की प्रेरकता भारत की चावरब सोशल अमसुंग कल्चरल हेरिटेज ता श्रद्धांजलि कटली अमसुंग हुंबुद्रानी थोई सुबा गणतंत्र दिवस की नोंग मांगोइनना ngasi numidang राष्ट्रपति रामनाथ कोविंद ना जाति की मियामदा वा nganggani Lebaga sina malem gi laichet oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyam na sak khangnaraba mioi kaya nasu lanpham asida mai pangna bagi damak Akaswani Imphal gi ipau gi kuthangda mipum kudimak na araiba thawung ahum face mask uppa amaga futaruk lamna na leina ba mai mit amadi khutsa toina hamdoktuna tarutana na thamna ba appeal tawri Akaswani Imphal gi isai mayik iba tabanu khuraizamna COVID-19 dagi ngak thokna ba miyamda appeal tawraduna hai Mayambu tabanu khurajamna khurumjari COVID-19 lachit asidagi ngakthoknaba khwaidagi pharaba pambeidi section ba haibasina oiri sarkarna lachit asi thungnaba honing asigi mathakta aikhoi punamangnasu bhab taminaduna lachit asidagi ngakthoknaba tangai phadabani amka gangna chamnasi aikhoi khidingmangna yumdagi mapal he thokpaga face mask soina upsi sapon natraga hand wash sinaduna Kutsa senga hamdoksi amasung mi amaga gi marakta puttarupki social distancing thamsi section ba haibasina isa akhoi gi nusiraba imung manung amadi miyamu laset asidagi kanba ngamgodoribani mayambu amukka hanna kurumjeri Hauzik mapungoi pau Manipur yauna lebaki mafam pumnamakta 12 suba National Voters Day pangthokli kumsi sahigi numit palan asigi nunggi wakhalondi voter singdi sakti piba mikup na humsing na leiba asoyangam thoandaba amasung I pau khangan ba haibasini rajya sigi mapungoiba thoram Zen Dance Academy Imphal da pangthoki thormadu da wangang bada rajya ki Chief Electoral Officer PK Singh na hai Manipur asi sada sama electoral photo identity card epic coverage tawba rajya singi manungda ama oire Photo electoral roll CM saba pumloi loire mangna hai athuba matamda color photo yawba electoral roll CM naba thawrang tawri mangna hai nubidasi ganatantra bu harau tayamna pangthokna bagi tanja amani Sri PK Singh na hai Bharat asi khwaidigi hena saukhatlaba leibak singi manungda ama natrabasu ganatantra gi mikhal pangthokpadadi khwaidigi mai pakpa leibak ama oiri mangna hai We are one of the few states in the country Manipur where we have 100% epic coverage where we have complete photo electoral rolls and we have no DSCs, they are demographically similar entities. That means errors have been minimized. Way forward is very soon we will embark on having our colored photo rolls wherein the electoral roll will have the colored photograph of every voter. Thoramaduda athoiba atithi oikiba rajigi DGP LM Khoktiana luchingduna National Voters Day gi wasak lauki We, the citizens of India, having abiding faith in democracy, hereby pledge to uphold the democratic traditions of our country and the dignity of free, fair and peaceful elections, and to vote in every election fearlessly and without being influenced by considerations of religion, race, caste, community, language,
or any inducement. Thormaduda State Election Commissioner Nungsitombi Athokpam, Joint Secretary Election K Bono Yauki, Anboina voter oirabasingda base amasung ipik yanthokpa, Sweep State Icon Sings Bu, Ikai Kumnaba Utpa amasung Manamatum Yanthokpana, Thormadugi Mapungiba Saktam Oiki. Manipur ngasi langi layembi imoinu irat thaunigi thorom pangthoknari, Sahi Kudingi Wakchingi Tarani Twini Panba imoinugi, Mapamda, Kumgi Anawapen, Manama Singamadi, Ngana Singbakatuna Thauni Jai. Numit asiga mari lenyana Mukhyamantri N Biren yauna luchingba kayana lamdamasigi miyamda yaipa pausel piri maki pauselda Mukhyamantri na hai palan thauram asina aikogi lamdamasigi oiba mahusadigi chanarakpa amadi thajanaba kaya bungakpaga loinana suba nombagi hainabi amasung tungidama khaktuna thambagi hainabi adu lahelli Manipur Vidhan Sabha gi Adyaksha Yumnam Khemchan Singh, Works Mantri T.H. Biswajit Singh, Social Welfare Mantri Okram Henry, Laushingu Mantri Oinam Lukhoi Singh, Congress Luching Bamasung Hanagi Upamukhyamantri Gaikhangam, Lok Sabha MP Dr. R.K. Ranjan, BJP Manipur Pradesh ki President Professor S. Tikendra Singh Sungsu, Numit Asina, Rajyasida Leiba Mipum Kudingmaki Maphamda, Santi, Sakhotpa Amasung, Nungchi Chanabagi Mari Hena Chesin Purapu Oirasanu Hairi. Tabiriba Pawasi Akaswani Imphal Dagini. Pradhan Mantri Narendra Modi na Hairi, Ganatantra Divas ki parade na Bharat ki chauraba social amasung cultural heritage Lalungi Pangalda Sardanjali Kali amasung Malemgi Khwadigi Chauba Ganatantra Chatpa Leibak asi Hinghaliba Sangbidhan Ikai Khumnaba Uli. Ganatantra Divas parade te yaugadawriba NCC amasung NHS cadet sing amadi tableau artist sing ngarang wari sanabada Sri Modi na hai Makoina Raspata Yamna Hainingna parade saruk yaba matamda Leibak asigi Mipum Kudingmaki Thamoida Thawai yauba amasung Pangalgi Mating Pudok Hali Sri Modi na hai Lebagasigi ning tamnabagi damak ekoigi lejaba punumak kathoknabagi tanjadi phangdre adubu lebagasin ekoigi tawbangamba sakti adu uthoknabagi tanja amadi piri mangna hai lebagasibu hena mapangal kankhathanaba ekoina ngambadu adumak tawduna legadabani Pradhan Mantri na hai Bharat haibagi wahan thokti micham miyamgi apunba igi sakti humang mamal aningba apamba sing aduni Humbudrani Thoi Suba Ganatran Divas ki nong mamangoinana ngasi numidang Rashtrapati Ramnath Kovind na zati gi miyamda wa ngangani Rashtrapati na miyamda pipa pausel adu Akaswani amasung Doordarshan ki channel pumnamakta numidang pung 7 tagi sandokani ahanbada Hindi londa amasung madugi tungda Ingraji londa sandokani Rashtrapati na Doordarshan da Hindi amasung Ingraji da wa ngang ba hek loibaga Doordarshan ki regional channel singda lamlam gi londa amuk sandokani Akaswani gi di lamlam gi londa Rashtrapati gi pausel adu regional channel pumnamaktan midang pung 8 makhaidagi sandokani Kendra gi Dona Mantri Dr. Jitendra Singh na hairi COVID laichet manungda malem pumanan lalol itiki kuthangda seltungi phibam phagathanaba honoringai cherakta awang nongpok lamdamdana Bharat ki growth hengathanbada mangjil thagani Silong dangarang North Eastern Council gi bumapan suba plenary mifam luishinbagi thoramda wa ngangbada Dr. Jitendra Singh na Pradhan Mantri Narendra Modi gi awang nongpok lamdambu chakhathanba amasung lamdam masibu atai chakholaba rajya singa thong manahan ba haiba wakhalon adu amugana pankhe North Eastern Council gi humpumapan suba plenary mipamadu thangja numita Griha Mantri Amit Shah na hawdokhibani numit inigi mipamaduna awang nongpok lamdambu hiram kudingmakta chakhathanabagi thawrangsingda mapunguba mityeng thamki amasung lamdam asita paikhaliba tongan project sing hawjik phawbuda kaya yamna khumang chawsilabagi haibadu khanaki investment hengathanba amasung lalolitik laithok handuna phibam phagathanbagi wafam mapungoina khanaki loisilakpada COVID-19 dagi ngakthongnaba face mask uppa foot taruk lamnana leiba khutcha amadi maimit tarutana na thamba haiba achamba thong ahumasi ngakna chatpinaba amukhana ningsingjari aroibada maroiba paw amukhana Manipur yauna leiba ki mafam pumnamakta taramathoi suba National Voters Day pangthokli Rajya ki Chief Electoral Officer PK Singh na hairi Manipur asi chada chama epic coverage tawba rajya singi manungda ama oire Manipur ngasi langi lairenbi imoinu irat thaunigi thoram pangthoknari Pradhan Mantri na hairi Ganatantra Divas ki parade na Bharat ki chaurba social amasung cultural heritage ta Shraddhanjali Kali amasung Humbudrani Thoi Suba Ganatantra Divas ki nong mamangoina ngasi numidang Rashtrapati Ramnath Kovind na zati gi miyamda wa ngangani pauloijare